MAMI TV News Pumiyang Chabiriba Pumna Makumeri Laisramna Taramna Okjari. Ngasi Fongkiba Paukse Singdagi KHOMJINBA PAODAM Khara Miyamda Thamjari. Haukiba Pung Kunmari da Thokiba Thauda Wathok Sing Ahanbada Poknafam Paukse Dagi Lobirasi. Laimakomda lam ekar samga kuntra army da piraga koirengai all airfield state na logadori. Chief Minister na lupa koti samga kungatar dasmik yang kai gamari gi project sanga kre. Koti marfu gataruk dasmik nifu ga mangangi project urep uyum tam kre. Koirengai gi defense ki lane oina lairiba all airfield asi state na lausilaga sakot tauranga mari lainana infrastructure sing semgat na bagi damak ngasi form kiba state cabinet ki mifam na laimakong military station dagi lam ekar samga kuntra army da pibada ayaba pi kre. Pao sina pong na panggi ahan balemay da headline oina fong le. SGPO Anand Kumar Hatpada Senator Philip Kongsai amasung Chief Hemkolal Fare Commando Singa Kuki Lalo Singa Numay Kapna Kre Kuki Nupi Sing Irang Horakle Moregi SGPO Singtam Anand Kumar Bu Naron Dagi Sniper Season Naraga Hat Kibagi Tokdokta Hakteng Nana Senabani Haiva Philip K Kongsai amasung K Mol Sal Kulgi Chief Hemkolal Mate Police Commando na Fare Commando ga Kuki Lalo Singa Numay Kapna Kre Pao sina pong na fanggi ani suba headline oina fong le. Sabungko kudaw da layba Central Forcing lautok kinaba kengang pokpit lambi tingkre. Lamlay kendragi manung jan da layba sabungko kudaw second da layriba Central Forcing satki gadamani haibagi demanda lamlay kendra village volunteer force na Imphal ukrul lambi gi saruk ama oiriba Imphal kengang pokpit lambi matam kaktana tingzin kre. Ngasi ayuk angan beragi hauraga maikai adongi paira paibi village volunteer force ki musing na lambi ting bagi kongjung sangsin bahau kre. Bharat Jodo ne yatra Rahul Gandhi Nagaland yaukre. Congress ki luchingba Rahul Gandhi na luchingduna ngarang Thawbal district ki kongjom dagi kongsan kiba Bharat Jodo ne yatra ngasi ayuk sekmai dagi makata na kongsan duna kangpokpi amasung senapati fauraga Nagaland da tungkre. Pao sing asina pong na fanggi maruoy ba pao ay na fong le. Makatarak pada huyel lang pauk se dagi lobirasi. Lamen tuhen ba kuki singi tarani lo chana halibo police ki nongma SDPO Anand Kumar hat ki ba case ki main suspect ani special commando ki lungom na ublay. Pao sina ngasi ahamba pao na headline tawduna huyel lang pao ge hamba lamay da fong li. Condition yawda na thadok kadabani haiduna irang hor ki ba miyam security na laksin bada nupi ama makong na nongmay na pali. Pao sina sab headline tawduna huyel lang pao ge hamba lamay da fong li. Mamang sahigi October kuntra mathoidagi ayukta moregi eastern ground da sengotpa helipad ki pibam yengselingai da kuki militant singna sniper rifle sizinaduna kaplakpa nongmai maruna nangalomda panbadagi laikanaban nangdana laikidraba SDPO Chingtham Anand mihat case ki prime suspect ani ngasi nongtil special commando ki lungomda ublei justice fangana ba Rahul Gandhi ki khongchat Nagaland yaukhri mikhal mamang da prime minister Manipur da lakhanana ba congress na parliament ta taksan biu hairakli Thawbal district ki khongjom dagi ngarang khongsan ba hokiba AICC gi hanagi president amasung party asigi makok thongba luchingba singi manungda ama oiriba Rahul Gandhi gi Bharat Jodo Naya Yatra gi ngasi nini sanba numita Manipur gi district ahum Imphal West Kangpopi amasung senapati lantholaga Nagaland yaukre amadi singchanba mari kuki militant singna hatkibagi mayokta jat regiment ki mathakta action lauragani singchanba mari hatkiba amasung army na nupi sing phurokpagi matangda imagi mayana security advisor gu unakri Tha asigi tarada kumbi police station ki manung chaliba tera khong makha lekai amasung ekasoina chingma mafam dagi hautak maisak pising da sing chanba chatkiba kuki militant singna mapa masa yauna miyoi mari nongmaina kaptuna hatkiba thodo amasung ngarang sabungkho khunau da jat regiment ki personnel singna dopi singda khut tharaktuna asopan yaukibagi matangda ngasi imagi mairagi convener TS Sujata na luchingba miut singna Manipur lenga ki security advisor unaduna mara leiba singi mathakta lokot pam thokpa action lokot pina ba taksin kre hari pau singa sina ngasi hoilam pau ge hambla maida maru eba pau singa na phongli Makatarak pada sanalay bak pauk se dagi lobirasi. Moregi SDPO Anand Hatpada Chenaba Miyoi Ani Fare. Fakiba Miyoi Ani Munnanaba Nupi Singna Irang Haurakre Hairi. Moregi SDPO Oiramba Chingtham Anand Nongmaina Kaptuna Hatkibagi Togdokta Mapungoina Chenaba Philip Kholal Kongsai Amasung Mahaki Khongbu Hemkolal Mate Nongmay Amasung Bongaloinana Ngasi Numidang Wairam Pung Mariga Minute Nifurom Taba Matamda Special Commando gi Kangbuna More College Mayadagi Fare Haiba Pau Asina Sanalebak Pau Cheki Ahan Malamai Fongle. Chief Minister Birenbu Naga Singna Chandel gi Mafam Kayamarumda Harau Tayamna Okre. Chandel da Fongkiba Cabinet Mifamda Police Personnel Lisingamaga Chahung Kuntranipal Lauba Yanakre.
Manipurgi aspirational district ama oiriba Chandel district ta ngasi Chief Minister Nongthongman Biren Luchingduna Cabinet Minister Singh MLA Singh Saruk Yaduna Go to Hills 2.0 pangthoktuna lupa crore chamaga kuntaruk supna yangkhai marigi project sing sanga khibaga loinana lupa crore marifu nipan gi project na nauna sanana ba urep uyung tamkhre hairi Chief Minister gi khongchat adu ngasi ayuk Chandel district headquarter gi DC complex ta leiba Conference hall da mahakna chair lauduna cabinet mifam amasu pangthoki hairi Chief Minister na Chandel district headquarter yobagi lambida paleldagi hauraga district asigi tongan ba village singi khonja sing lambida thoktuna taramna okhi Cabinet mifam loirba matungda Chief Minister na Chandel district sport complex so yangsinki hairi Kuki MLA tarana MHA da more dagi state force sing lokthokna ba taksin kre Chief Minister Nongthongman Biren Luchingba Lengaki Minister ahum amasung MLA anina handakta New Delhi da kuki MLA mga unaruraba tungda kuki MLA tarana khutyek piduna Minister of Home Affairs MHA da more dagi state force sing lokthokna ba wakat pagi cherol ama social media da viral oirakle hairi Ngasigi oina mami TV na khomjanjaba paudam matang asida loijare makha taba paugi damak mi engtaduna leibiyu mayambo amukka hana khurumjari